ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯕꯂꯩ ꯃꯃꯥ ꯃꯄꯥꯒꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯈꯥꯗ ꯆꯥꯎꯔꯛꯄꯤ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯔꯥꯡ ꯐꯂꯥꯡ ꯀꯌꯥ ꯄꯥꯝꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ, ꯃꯆꯥ ꯃꯃꯧ ꯐꯪꯂꯝꯗꯥꯏꯒꯤ ꯃꯇꯝꯁꯤꯗ ꯃꯆꯥꯅꯨꯄꯥꯗꯣ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯀꯣꯏꯅꯔꯤ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯑꯩꯅꯗꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯇꯪ ꯌꯥꯎꯕꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯌꯨꯝꯂꯤꯡ ꯈꯨꯂꯤꯡꯗꯅ ꯏꯪꯅ ꯂꯩꯔꯕꯗꯤꯅ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯅꯤꯖꯕꯅꯤ꯫ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯅꯣ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯕꯤ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯀꯣꯏꯗꯅ ꯂꯩꯔꯦ ꯍꯥꯏꯅ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ ꯃꯤ꯫ ꯏꯁꯩ ꯁꯛꯄꯤ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯕꯤꯗꯨꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯗꯅ ꯂꯥꯛꯂꯕꯗꯤ ꯁꯣꯏꯗꯅ ꯌꯨꯝꯁꯦ ꯏꯁꯩ ꯁꯛꯐꯝ ꯃꯌꯥꯝꯒꯤ ꯌꯥꯀꯥꯕꯨꯡꯉꯥꯏꯗꯨ ꯁꯣꯏꯗꯅ ꯑꯣꯏꯕ ꯁꯣꯏꯔꯔꯣꯏꯑꯕ ꯍꯥꯏꯅ ꯃꯇꯣꯝꯇ ꯄꯦꯟꯗꯅ ꯁꯣꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯏꯃꯨꯡꯗ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯁꯤ ꯅꯄꯥꯝ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯅꯨꯄꯥ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣꯕ? ꯏꯄꯥꯝꯗ ꯉꯥꯏꯍꯥꯛ ꯆꯠꯄ ꯐꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ, ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥꯒ ꯂꯥꯞꯅꯧ ꯍꯥꯏꯔꯕ ꯅꯪꯒꯤꯁꯦ? ꯏꯃꯥ ꯍꯣꯏꯒ ꯃꯔꯤ ꯇꯠꯅꯧ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ? ꯆꯨꯝꯅ ꯆꯠꯄꯒꯤ ꯑꯣꯏꯔꯕꯗꯤ ꯐꯩ, ꯑꯗꯨꯗ ꯅꯠꯇ ꯃꯧ ꯅꯪꯅ ꯅꯄꯥꯝ ꯆꯠꯂꯒ ꯂꯥꯏ ꯍꯔꯥꯎꯕꯗ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯕꯨ ꯀꯔꯤꯗ ꯂꯦꯝꯕꯅꯣ? ꯅꯠꯇꯦ, ꯅꯪꯅ ꯊꯥꯏꯅ ꯀꯣꯏꯅꯔꯝꯕ ꯑꯃꯨꯖꯥꯎ ꯍꯥꯏꯗꯨꯒ ꯃꯤꯆꯤ ꯈꯠꯅꯒꯦ ꯈꯜꯂꯤꯔ ꯍꯥꯏꯕꯅꯤ꯫ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯅꯨꯀꯣ꯫ ꯑꯁꯤꯗꯗꯤ ꯂꯥꯏ ꯍꯔꯥꯎꯔꯁꯨ ꯖꯒꯣꯏ ꯁꯥꯕ ꯐꯪꯗꯕꯗꯨꯗ ꯑꯁꯨꯝꯅ ꯄꯦꯟꯅ ꯖꯒꯣꯏ ꯁꯥꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯕꯨꯛꯇꯨ ꯐꯠꯇ꯭ꯔꯕꯗꯤ ꯄꯠꯆꯅꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯥꯎꯅꯔꯤ꯫ ꯃꯇꯩ ꯃꯅꯥꯎꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯊꯥꯕꯂꯩ ꯃꯥꯗꯤ ꯃꯊꯕꯥꯛ ꯐꯨꯔꯒ ꯍꯔꯦ ꯍꯔꯦ ꯍꯔꯦ, ꯃꯧ ꯃꯥꯅꯕꯨ ꯃꯄꯥꯝ ꯆꯠꯂꯒ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯖꯒꯣꯏ ꯁꯥꯒꯦ ꯍꯥꯏꯅꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤꯕ ꯌꯥꯝꯅ ꯉꯝꯂꯕ ꯏꯔꯥꯡ ꯌꯥꯝꯅ ꯄꯥꯝꯕꯤ ꯃꯧ ꯌꯥꯝ ꯂꯩꯔꯕ ꯖꯥꯠꯅꯤꯀꯣ ꯍꯥꯏꯅ ꯃꯇꯣꯝꯇ ꯄꯦꯡ ꯄꯦꯡ ꯉꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯀꯣꯏꯔꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯏꯁ ꯂꯣꯏꯔꯦ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯑꯆꯧꯕ ꯍꯥꯏꯁꯤꯒꯤ ꯅꯨꯄꯤꯁꯤ ꯊꯥꯏꯅꯗꯤ ꯏꯪ ꯇꯞꯄꯦꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯁꯤ ꯐꯥꯎꯕ ꯑꯁꯨꯛ ꯏꯔꯥꯡ ꯄꯥꯝꯂꯕꯁꯤꯗ ꯏꯁꯩ ꯁꯛꯄꯤꯗꯨꯗꯤ ꯀꯔꯤ ꯑꯣꯏꯔꯤꯒꯕ ꯍꯥꯏꯅ ꯈꯟꯗꯨꯅ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯃꯃꯤꯠꯇꯨ ꯑꯇꯤꯌꯥꯔꯣꯝꯗ ꯌꯦꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯊꯤꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯃꯧ ꯏꯁꯩꯍꯟꯕꯤꯅ, ꯃꯃꯧꯒꯤ ꯃꯃꯤꯡꯁꯤ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨꯃꯛ ꯁꯥꯒꯠꯄꯅꯤ, ꯃꯈꯨꯠꯇ ꯒꯣꯔꯇꯥꯟ ꯑꯃ ꯄꯥꯏꯔꯒ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯖꯒꯣꯏ ꯁꯥꯔꯤ ꯊꯦꯛꯅ ꯂꯩꯅ ꯖꯒꯣꯏ ꯍꯩꯕ ꯒꯧꯔꯅ ꯌꯩꯔꯛꯂꯤꯕ ꯄꯨꯡꯂꯣꯟ ꯇꯥꯟꯊꯥꯖꯅ ꯖꯒꯣꯏ ꯁꯥꯔꯤ ꯊꯦꯛꯅ ꯂꯩꯅ ꯖꯒꯣꯏ ꯍꯩꯕ ꯒꯧꯔꯅ ꯍꯥꯏꯅ ꯀꯣꯔꯇꯥꯟꯒ ꯀꯩꯒ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯄꯒꯤ ꯐꯤꯕꯝꯗꯨꯗ ꯊꯥꯕꯂꯩ ꯏꯈꯪ ꯈꯪꯅ ꯋꯥꯈꯜ ꯈꯪꯂꯥꯛꯂꯝꯃꯤ꯫ ꯃꯁꯥꯗꯣ ꯋꯥꯈꯜꯒꯤ ꯇꯥꯏꯕꯪ ꯑꯃꯗ ꯂꯩꯔꯨꯕꯅ ꯃꯔꯥꯏꯕꯛꯇꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯕꯗꯨꯗ ꯃꯐꯤ ꯑꯗꯨꯅ ꯇꯞ ꯇꯞ ꯅꯞꯊꯣꯛꯂꯒ ꯑꯗꯨꯃꯛ ꯄꯥꯈꯠꯅ ꯃꯆꯤꯟꯗ ꯇꯞꯅ ꯍꯩ ꯏꯁ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯁꯣꯏꯗꯅ ꯉꯟꯅ ꯁꯤꯕ ꯁꯣꯏꯔꯣꯏꯗꯧꯏ꯫ ꯀꯥꯟꯅꯗꯦ, ꯏꯆꯥꯅꯨꯄꯥꯗ ꯅꯨꯄꯤꯗꯨꯒ ꯊꯨꯅ ꯇꯣꯛꯅꯗꯕ ꯌꯥꯗꯦꯗꯅ ꯊꯦꯝꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯃꯇꯣꯝꯇ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯗ ꯄꯪꯁꯥ ꯁꯥꯒꯠꯂꯒ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯄꯥꯔꯤꯗꯨ ꯃꯥꯒ ꯈꯪꯅꯖꯕꯤ ꯏꯁꯩ ꯁꯛꯄꯤ ꯕꯤꯖꯦꯟꯇꯤ ꯍꯥꯏꯗꯨ ꯏꯁꯩ ꯃꯐꯝꯗꯒꯤ ꯏꯁꯩ ꯑꯧꯔꯥꯏꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗꯣ ꯀꯟꯅ ꯉꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯁꯨꯡꯂꯥꯛ ꯂꯥꯛꯔꯣꯏꯗꯧꯅꯤ꯫ ꯏꯁꯩ ꯃꯐꯝꯗ ꯄꯨꯡꯌꯩꯕꯗꯨꯒ ꯃꯤꯆꯤ ꯈꯠꯅꯗꯅ ꯂꯩꯈ꯭ꯔꯕ ꯈꯪꯗꯦꯕ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯕꯤꯖꯦꯟꯇꯤꯗꯨ ꯄꯨꯡꯌꯩꯕ ꯕꯣꯀꯨꯜ ꯍꯥꯏꯗꯨꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯗꯅꯒ ꯂꯥꯛꯏ꯫ ꯕꯣꯀꯨꯜ ꯍꯥꯏꯗꯨꯁꯨ ꯈꯔ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯅ ꯄꯥꯔꯤ ꯍꯦꯛ ꯎꯕꯗ ꯅꯨꯄꯤꯗꯧꯅ ꯅꯣꯛꯂꯒ ꯇꯨ ꯑꯥꯗ ꯂꯩꯌꯦ ꯕꯦꯝ, ꯅꯪꯒꯤ ꯈꯣꯏꯃꯨ ꯈꯣꯏꯔꯥꯕꯁꯦ ꯅꯪ ꯉꯥꯏꯕꯗ ꯋꯥꯕꯨ ꯋꯥꯔꯝꯃꯅꯤ꯫ ꯇꯥꯗꯁꯤꯃ ꯏꯀꯥꯏꯔꯨꯅꯨ, ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯧ, ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯥꯏꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯣ ꯍꯥꯏꯕꯒꯨꯝ ꯃꯤꯆꯤ ꯊꯛ ꯊꯛ ꯈꯠꯂꯤ꯫ ꯃꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯕꯁꯨ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣ ꯍꯥꯏꯕꯗꯤ ꯄꯥꯔꯤꯅ ꯇꯥꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯨ ꯄꯨꯡꯌꯩꯕꯗꯨꯅ ꯃꯥꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤꯗꯨꯗ ꯃꯤꯆꯤ ꯈꯠꯄꯗꯨꯗꯅꯤ ꯎꯔꯤꯕ꯫ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨꯗ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯏ ꯀꯥꯅ꯫ ꯃꯁꯤꯒꯤ ꯄꯨꯡꯌꯩꯕꯁꯦ ꯁꯣꯏꯔꯣꯏꯁꯦ, ꯃꯀꯣꯛꯁꯤ ꯊꯨꯒꯥꯏꯕ ꯏꯁꯤ ꯀꯥꯔꯦꯕ ꯆꯣꯏ ꯆꯥꯏꯅꯤꯁꯦ ꯃꯁꯦ
haina sensinge tawrami nupaduna iping pingba mataududa kari tawrabano khanna nupi mana pakhatna ta pari kaidawrage masi pungei base makok si thugai gi taw is mana nangona kari haraktana hai bai dabnate mami si sepli michi mina ga yamkal aduna makok sia popli thugai daba yaj nupadugi khamban jam mataududa nupi dudi nokning laduna nokni nate magi makok se thugai raga nangbu magi muhutta pungei babu ngam ga doribra ha namjaga jane nangnabu isai se pusak ngai di yaitok singai kai yam yai ni ba hoi di yai raga loi adagi kanagi babok mayam duna sel tharambagi muhut nungoina paisilakani khangji aduru su kai dari nangabu mandok mayai da yaimina ni haradi yam pakke ko phagi su phagi ado asiki thekoina koi pungei base nangodo wakhal makhan ma miyeng na yeng mi sum de nangna khangbiri ba kanade ibani sena ba tawrisi aine mayam siki miyeng si ubada wari inakta lengdana thamlaga sena ba pam Bizenti chanan badagi saplep laga makhwang metlaga mamitu phaisaina na yenglaga lei tawrakliba phibam duda pari nokningdana noklaga kaino adumaina ga yengwai banati chelasi aiban hoi ang yaningde do hai adudi nata angaubi dong doi du kai angaubi kain ai nangona kai haige ba kai haige ne nang noi ozana handaki sei simaga sen chongdana tawdana isai da mayon silu hai haidu hoi langphang tong handaki sei simaga kan hotnaraga mina masa khangnaraba tungda sen chonggi su taw hai adumaina harim tada chinba senbada hai laini ba hira adu noi ozana nangse nayum pala ningdaba yorimbasu kanana khangbu is ozana bu aibu yum pala ningoi doriba khadrak to yare taba yabu wa khrangang ko nupa nangnya cheningbagi wakhalda juchaba tek angsilaktre ayam tansilaktori haina Bizenti du mana thokpa ama masinda kabok pangpok te poklamlaga makoigi thongal mapa yausilakpaduda chaplep lammi ngang mayaba nganglaga tumin leikhibaduda parina kaidore dumilere hoi yum yaure tu ase akoi konthong hairaga mangak illaga takli pari karino haina yengli is yaure ni sidi ai sangkhrage ko hoi haina Bizenti sangkhribadu adumak munna yengi Bizenti su mamai haifet onthoklaga chalo haibagum ingit tawraklami pari su hoi haibagum haifet noksilamlaga adumak satkirami nupaduna sakraba matung ngasai makai sauksinaduna leiramba nupidu thongal adom tamna sengthoraklaga mangak phat inthoklaga machinda tapna asi nupa sidiba chilasi kai maisu yadi yaninglab adubu matang sada tawbanida hai kai haidokluraga matom tamu ikairaktuna mayum tamna hut hadan sensin kirami asomdana parido wakhal nungaina isai ngangangdana mayum tamna sum changlaklammi nungsibi nangi wakhalda la 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 adumna wakhalamada leibana nakal nayada kanan lairi haiba amata ude adumna masana wakhal amada isai ngangangdana laklibaduda nungsa soramu hondoklaga khonjel kalapna hey nungsi wakhalda ngarba madop tarang amada isai nganglaga changlakpa nupadudi mamana khangkan kana larokpaduda mamit mana lauktoklaga ma kari wakhalda kanna tamningna tum haiba yabase minadi wakhal nungaina isai ga ngangjaraga oina pumsai sai sei me ka kauhankhrim is imagi pungwa nungsi wakhalda ngaroba isagi phibamdo yengbadi imadi warene ma nasai phibamse imana khangbiradi namodubu amukta hainabiba satpiyuduna kaya tanone masinna sidagi asibu mama aingonda haiba ngamine ima nasasu upai leimandabadagi hairabani sima haina parido phagioi karioi yabiyo haina ningai tobagi maongda mamagi makhutu pairaga hairi matautuda atai numit oirabadi nungsina angauba sidi hairagadabani adubu isai sakpido khangning ningsinglakpada isau sauba sakphamda phagi lai asauba nangnya imaga wa makupna khanadaba yade kai wanoima atai nati mina hainabada nangnya isai sakpi makoiri haina tai pani mama ne hek adumna koiduna hangjilakpaduda ikaina ik a tawduna leirami masagi matawduda thabalaisu taptharaga ikainu ne sengnek ta hayu apapata kanano karino kupna khana hudoribani
ꯑꯇꯩ ꯅꯠꯇꯦꯗ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯁꯩ ꯈꯔ ꯇꯝꯕꯤ ꯕꯤꯖꯦꯟꯇꯤꯗꯨꯅꯤꯕ ꯕꯤꯖꯦꯟꯇꯤ ꯍꯣꯏꯒꯤ ꯃꯅꯦꯁꯤꯡꯗꯨꯁꯨ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯏꯊꯛ ꯏꯔꯥꯡ ꯌꯥꯝꯅ ꯄꯥꯝꯕꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯎꯅꯕꯅꯤ ꯇꯧꯕꯒꯤꯕꯨꯗꯤ ꯃꯣꯏꯁꯨ ꯃꯤꯗꯒꯤ ꯈꯔ ꯈꯤꯠ ꯍꯦꯟꯅ ꯃꯄꯥꯜ ꯊꯣꯛꯄ ꯄꯥꯝꯃꯤ ꯑꯗꯨꯃꯛꯅ ꯃꯤꯗ ꯑꯀꯥꯏꯕ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯅꯗꯤ ꯌꯥꯝ ꯂꯥꯟꯅ ꯎꯕꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯣ ꯊꯥꯕꯂꯩ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯃꯥꯡꯗ ꯑꯁꯥꯎꯕ ꯄꯥꯝꯗꯕꯒꯤ ꯁꯛꯐꯝꯗꯨ ꯎꯠꯂꯨꯔꯒ ꯃꯁꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯈꯟꯅ ꯐꯥꯊꯔꯒ ꯁꯛꯐꯝ ꯀꯥꯏꯗꯅ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥꯗꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯄꯥꯔꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇ ꯅꯣꯝꯂꯤ ꯊꯥꯕꯂꯩꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯌꯦꯡꯉꯣꯏ ꯏꯃꯨꯡ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯁꯦ ꯏꯃꯨꯡ ꯑꯗꯨꯒꯤ ꯂꯩꯇꯦꯡꯅꯤ ꯃꯧ ꯑꯗꯨꯅ ꯅꯤꯇꯤ ꯐꯖꯔꯤ ꯃꯇꯤꯛ ꯏꯃꯨꯡ ꯑꯗꯨꯕꯨ ꯃꯤꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯏꯀꯥꯏꯅ ꯆꯠꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕꯤ ꯑꯃꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯧꯅꯦꯗꯅ ꯂꯥꯛꯂꯒ ꯍꯔꯥꯎꯒꯗꯕ ꯀꯅꯥꯁꯨ ꯂꯩꯒꯗꯕ ꯅꯠꯇꯦ ꯏꯃꯥ ꯅꯪꯅ ꯃꯥꯕꯨ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨꯅꯦ ꯏꯕꯨꯡꯉꯣ ꯏꯁꯩ ꯁꯛꯄꯤ ꯑꯃꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯏꯪ ꯇꯞꯀꯅꯤ ꯃꯈꯣꯏꯗꯤ ꯃꯤ ꯃꯈꯜ ꯁꯨꯅ ꯂꯣꯏꯅꯕꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯃꯥꯒꯤ ꯏꯁꯩꯗꯣ ꯇꯣꯛꯄ ꯇꯥꯕ ꯃꯗꯨ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯏꯃꯨꯡꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯅ ꯏꯃꯨꯡꯁꯤꯗ ꯅꯝꯗꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ ꯋꯥꯍꯩꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯊꯥꯕꯂꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯆꯔꯝꯕ ꯅꯨꯄꯥꯗꯣ ꯃꯃꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯑꯗꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏ ꯄꯨꯡꯌꯩꯕ ꯕꯣꯀꯨꯜꯅ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤꯗꯨꯗ ꯃꯤꯠꯆꯤ ꯊꯛ ꯊꯛ ꯊꯠꯆꯤꯜꯂꯝꯕꯗꯨ ꯃꯃꯤꯠꯇ ꯈꯪꯎ ꯍꯦꯛ ꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯤꯠꯇꯨꯗ ꯏꯁꯩ ꯃꯐꯝꯗ ꯕꯣꯀꯨꯜꯒ ꯕꯤꯖꯦꯟꯇꯤꯒ ꯃꯤꯆꯤ ꯊꯛ ꯊꯛ ꯈꯠꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯍꯦꯛ ꯎꯔꯛꯂꯝꯃꯤ ꯐꯤꯕꯝꯗꯨꯗ ꯄꯥꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯇꯤꯟ ꯍꯥꯅ ꯏꯃꯥ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯍꯔꯤ ꯏꯁꯩ ꯁꯛꯄꯤ ꯀꯣꯏꯕꯁꯤ ꯑꯁꯨꯛ ꯋꯥꯅꯤ ꯑꯩꯗꯤ ꯍꯥꯟꯅꯕꯨ ꯈꯪꯂꯨꯗꯦ ꯁꯤꯗꯤ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯗ ꯀꯣꯏꯅꯕꯁꯤ ꯐꯥꯎꯕꯗ ꯑꯩ ꯑꯁꯨꯛ ꯌꯥꯝ ꯋꯥꯔꯕꯁꯤꯅꯗꯤ ꯂꯧꯔꯀꯥꯟꯗ ꯃꯥꯅꯗꯝ ꯏꯁꯩ ꯁꯛꯄꯤ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯁꯣꯔꯠꯀꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯄ ꯁꯣꯏꯔꯣꯏꯁꯤꯗꯤ ꯍꯥꯏꯅ ꯄꯥꯔꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯕꯤꯖꯦꯟꯇꯤꯗꯨ ꯏꯁꯩ ꯁꯩꯐꯝ ꯑꯅꯤ ꯂꯩ ꯍꯥꯏꯗꯨꯅ ꯎꯅꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯀꯣꯏꯅꯕ ꯅꯨꯄꯤꯅ ꯎꯅꯁꯤ ꯍꯥꯏꯕ ꯌꯥꯔꯛꯇꯕꯗꯨꯗ ꯃꯕꯨꯛꯇꯨ ꯐꯠꯇꯅ ꯈꯜꯂꯤ ꯑꯇꯩ ꯑꯇꯩꯒꯤ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯐꯗꯧꯕ ꯏꯁꯩ ꯁꯛꯄꯤ ꯑꯣꯏꯕꯗꯨꯗ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯜꯂꯤ ꯑꯁꯨꯝꯅ ꯑꯩꯅ ꯎꯅꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯏꯁꯩ ꯃꯐꯝꯗ ꯃꯥꯏ ꯕꯣꯀꯨꯜ ꯍꯥꯏꯕ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏꯗꯨꯒ ꯃꯤꯆꯤ ꯈꯠꯅꯗꯧꯒꯤ ꯇꯧꯔꯤꯕ ꯁꯨꯡꯌꯥ ꯌꯥꯎꯔꯝꯒꯅꯤꯕ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯊꯥꯖꯕ ꯁꯨꯡꯌꯥ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯁꯣꯝꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯃꯤꯆꯤ ꯈꯠꯅꯗꯅ ꯏꯁꯩꯒ ꯁꯛꯇꯅ ꯂꯩꯔꯝꯗꯣꯏꯁꯦ ꯋꯥꯈꯜꯗ ꯈꯟꯕꯗꯨꯃꯛ ꯃꯆꯤꯟ ꯃꯌꯥ ꯑꯣꯏꯅ ꯃꯆꯤꯟꯅ ꯍꯥꯏꯐꯦꯠ ꯄꯦꯜꯂꯁꯅꯨ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯑꯣꯏꯗꯨꯅ ꯂꯩꯕꯗꯣ ꯄꯦꯜꯂꯁꯅꯨ ꯎꯔꯒ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩꯔꯝꯕ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤꯅꯣ ꯑꯉꯥꯎꯕꯒ ꯄꯜꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯄꯥꯈꯠꯅ ꯍꯩ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯄꯥꯔꯤ ꯃꯃꯥꯅ ꯍꯥꯏꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯇꯕꯒ ꯀꯩꯒ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯗꯨꯅ ꯍꯩꯅꯤꯡꯗꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯁ ꯑꯩ ꯀꯥꯗ ꯂꯩꯔꯨꯔꯒꯦꯗ ꯍꯥꯏꯔꯒ ꯃꯀꯣꯛ ꯍꯣꯠꯇꯅ ꯍꯦꯛ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯂꯩꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯇꯥꯅꯕ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯩ ꯑꯇꯣꯝꯕ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯊꯥꯅꯤꯜꯁꯨ ꯇꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ ꯇꯥꯏꯃ ꯀꯩ ꯍꯥꯏꯒꯦ ꯊꯥꯔꯗꯤ ꯅꯪꯕꯨ ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯍꯪꯗ꯭ꯔꯁꯨ ꯀꯣꯛ ꯊꯣꯛꯂꯛꯄ ꯀꯩꯗꯧꯒꯦ ꯄꯦꯜꯂꯕꯅꯤꯍꯦ ꯍꯥꯏꯔꯒ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯌꯥꯝꯕꯁꯦ ꯂꯥꯏ ꯑꯣꯛꯅꯔꯕ꯭ꯔꯥ ꯀꯩꯅꯣ ꯍꯤꯂꯣꯏꯒ ꯑꯣꯛꯅꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯕ ꯍꯣꯏꯅꯦ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯃꯅꯤꯡꯒꯤ ꯅꯪ ꯃꯥꯃ ꯇꯣꯃꯥꯜꯗꯣ ꯑꯝꯇ ꯀꯧꯔꯨꯁꯨ ꯆꯠꯂꯨ ꯍꯣꯏ ꯍꯥꯏꯅ ꯃꯃꯥꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯑꯃꯥꯏꯕ ꯀꯧꯕꯅꯦ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯑꯗꯨ ꯐꯥꯎꯕ ꯄꯥꯈꯠꯅ ꯑꯩꯕꯨ ꯃꯅꯥꯛ ꯆꯪꯂꯒ ꯍꯥꯏꯐꯦꯠ ꯁꯦꯟꯅꯔꯨꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯅꯥꯅ ꯈꯪꯕ ꯑꯃꯨꯛ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯃꯥꯡꯈꯤꯗꯅ ꯍꯥꯏꯅ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯃꯆꯥꯅꯨꯄꯥꯗꯨ ꯀꯨꯞꯅ ꯁꯦꯟꯅꯔꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯃꯃꯥꯅ ꯆꯪꯂꯛꯂꯒ ꯂꯩꯔꯤꯕꯒꯥꯗꯨ ꯎꯔꯤꯔ ꯎꯗ꯭ꯔꯤꯔ ꯈꯪꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃꯗꯅꯤ ꯂꯩꯔꯤꯗꯨ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯥꯏꯕ ꯀꯧꯔꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯍꯣꯏ ꯏꯃꯥ
ꯇꯥꯔꯦ ꯇꯥꯔꯦ ꯍꯥꯏꯅ ꯊꯣꯛꯂꯛꯇꯨꯅ ꯇꯣꯃꯥꯜꯗꯣ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ ꯅꯪ ꯂꯥꯛꯄꯤꯕ ꯌꯥꯝ ꯐꯔꯦ ꯅꯃꯥꯛ ꯅꯨꯄꯥ ꯑꯍꯜꯗꯣ ꯀꯔꯤꯅꯣ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯌꯥꯅꯤ ꯌꯥꯅꯤꯁꯦ ꯑꯩꯅ ꯃꯤꯍꯨꯜꯗꯣ ꯍꯥꯏꯐꯦꯠꯇ ꯄꯥꯏꯔꯒ ꯌꯦꯡꯖꯒꯦ ꯍꯩ ꯑꯇꯣꯝꯕ ꯅꯌꯥꯝꯕꯗꯣꯝꯇ ꯀꯧꯊꯣꯛꯎꯁꯨ ꯍꯣꯏ ꯏꯃꯥ ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦꯅꯦ ꯏꯆꯦ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯅꯧꯄꯥ ꯂꯩꯔꯤꯁꯤꯗꯤ ꯃꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯍꯤꯂꯣꯏꯅꯨꯡ ꯑꯃꯠꯇꯅ ꯅꯧꯄꯥ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯗꯧꯕ ꯅꯠꯇꯦ ꯑꯩꯅ ꯍꯦꯛ ꯇꯥꯟꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯗꯨ ꯉꯝꯅꯤ ꯈꯟꯗꯅ ꯏꯆꯦꯅ ꯏꯄ꯭ꯋꯥꯕꯨ ꯀꯧꯔꯤꯕꯅꯤ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏ ꯑꯇꯣꯝꯕ ꯅꯪꯕꯨ ꯅꯌꯥꯝꯕꯗꯣ ꯀꯧꯔꯒ ꯊꯣꯛꯃꯤꯟꯅꯔ ꯋꯥꯏꯔꯒ ꯀꯩꯗꯧ ꯂꯩꯔꯒꯦꯅꯦ ꯏꯃꯥ ꯇꯥꯆꯧꯁꯤ ꯊꯣꯛꯁꯤ ꯍꯥꯏꯕ ꯌꯥꯗ ꯂꯩ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯎ ꯄꯦꯜꯂꯕꯅꯤ ꯇꯥꯆꯧ ꯂꯥꯛꯑꯣꯁꯤ ꯍꯥꯏꯅ ꯍꯦꯛ ꯊꯥꯅꯤꯜꯅ ꯃꯌꯥꯝꯕꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯄꯥꯔꯤꯁꯨ ꯃꯅꯥꯎ ꯅꯨꯄꯥꯅ ꯆꯤꯡꯂꯤꯕꯗꯨꯗ ꯌꯥꯜꯂꯒ ꯍꯩ ꯀꯩꯅꯣ ꯅꯪ ꯇꯩꯁꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤꯃꯇꯗ ꯑꯗꯨ ꯂꯥꯛꯑꯣ ꯑꯥꯗ ꯃꯥꯏꯕꯗ ꯍꯥꯏꯔꯣ ꯂꯥꯛꯑꯣꯕ ꯍꯥꯏꯅ ꯑꯗꯨꯃꯛ ꯃꯅꯥꯎ ꯅꯨꯄꯥꯅ ꯅꯝꯗꯅ ꯃꯌꯥꯝꯕꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯣꯔꯛꯂꯒ ꯁꯦ ꯅꯣꯏꯅ ꯊꯣꯛꯄ ꯍꯥꯏꯅꯧꯔꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯧꯔꯅꯨꯀꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯄꯥꯔꯤ ꯃꯐꯤ ꯃꯔꯣꯜꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯊꯣꯛꯂꯒ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣ ꯅꯣꯏꯅ ꯃꯥꯏꯕꯒ ꯇꯧꯗꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯍꯩ ꯇꯧꯏ ꯇꯧꯗꯦꯗꯣ ꯅꯪ ꯃꯥꯃꯅ ꯃꯤꯍꯨꯜ ꯄꯥꯏꯔꯒ ꯈꯪꯒꯗꯧꯕꯅꯤ ꯀꯔꯥꯏꯕꯨ ꯈꯨꯗꯥꯡꯗꯣ ꯑꯝꯇ ꯊꯥꯡꯖꯤꯜ ꯅꯪ ꯃꯥꯃ ꯀꯨꯞꯅ ꯂꯩꯀꯥꯏ ꯇꯥꯅ ꯑꯝꯇ ꯌꯦꯡꯒꯦ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠꯇꯨ ꯊꯤꯟꯗꯣꯛꯂꯝꯃꯤ ꯇꯣꯃꯥꯜ ꯌꯥꯝꯅ ꯈꯪꯕ ꯁꯥꯗꯅ ꯃꯤꯍꯨꯜ ꯀꯥꯡꯂꯣꯟꯗꯨ ꯌꯦꯡꯂꯤ ꯃꯉꯛ ꯃꯅꯥ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯗꯨꯗ ꯊꯥꯕꯂꯩ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ ꯅꯃꯥꯒꯤꯁꯤꯕꯨ ꯀꯔꯤ ꯃꯥꯟꯒꯦꯅꯦ ꯏꯆꯦ ꯃꯁꯤꯗꯤ ꯂꯥꯏꯌꯣꯛꯇꯤ ꯌꯣꯛꯄꯨꯗꯤ ꯃꯥꯟꯗꯦ ꯑꯗꯣ ꯍꯦꯂꯣꯏ ꯀꯥꯏꯗꯣ ꯑꯣꯛꯅꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯁꯤꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯑꯣꯛꯅꯔꯦꯗꯅ ꯀꯗꯥꯏꯗꯒꯤ ꯍꯦꯂꯣꯏ ꯇꯨꯗꯨ ꯏꯆꯦ ꯄꯟꯕꯗ ꯁꯥꯎꯔꯤꯗꯣ ꯇꯥꯅꯤꯡꯗꯕꯅ ꯃꯥꯏꯕꯅꯤ ꯀꯩꯅꯣ ꯍꯩꯁꯨ ꯍꯩꯇꯕꯗ ꯍꯩ ꯑꯆꯧꯕ ꯅꯪ ꯃꯥꯃꯗ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯏꯃꯥ ꯑꯁꯤꯒꯤ ꯍꯩꯁꯨ ꯍꯩꯇꯕ ꯃꯥꯏꯕꯁꯤꯅ ꯍꯥꯏꯕ ꯋꯥꯁꯦ ꯊꯥꯖꯔꯨꯅꯨ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯑꯝꯇ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯏꯁꯦ ꯇꯣꯃꯥꯜ ꯄꯥꯔꯤꯅ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯆꯣꯞꯅꯕ ꯇꯥꯔꯦ ꯈꯟꯅ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯕꯅꯤ ꯑꯗꯨꯝꯃꯗꯨ ꯎꯠꯊꯣꯛꯂꯨꯕꯗ ꯁꯣꯏꯗꯅ ꯏꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯦ ꯈꯟꯅ ꯈꯔ ꯊꯨꯅ ꯆꯠꯍꯧꯗꯕ ꯌꯥꯗꯦ ꯈꯟꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯥꯐꯤꯡ ꯏꯆꯦ ꯅꯆꯥꯅꯨꯄꯥꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯑꯩ ꯌꯦꯡꯕ ꯉꯝꯂꯔꯣꯏ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯣꯏꯅ ꯌꯦꯡꯍꯧꯔꯣ ꯑꯇꯣꯞꯄ ꯇꯥꯟꯅꯕꯤꯔꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯝꯇ ꯍꯥꯏꯅ ꯈꯥꯝꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯃꯠꯇ ꯇꯥꯗ ꯑꯗꯨꯃꯛ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯔꯤ ꯃꯥꯗꯤ ꯊꯧꯁꯥꯗꯅ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯍꯩꯁꯨ ꯍꯩꯇꯕ ꯃꯥꯅ ꯃꯥꯏꯕꯒ ꯁꯥꯗꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯕꯂꯩ ꯎꯄꯥꯏ ꯂꯩꯇ ꯃꯇꯣꯝꯇ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯗꯧꯕꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕ ꯍꯥꯏꯅ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯣꯝꯗꯅ ꯕꯤꯖꯦꯟꯇꯤ ꯃꯥꯗꯤ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯑꯃꯠꯇ ꯆꯪꯗ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯁꯩ ꯁꯛꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯐꯅ ꯈꯟꯗꯣꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯏꯔꯥꯡ ꯐꯂꯥꯡ ꯇꯧꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯋꯥꯗꯨ ꯂꯩꯈꯥꯏ ꯇꯥꯕ ꯑꯃ ꯉꯥꯡꯅꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯔꯤꯗꯨ ꯕꯤꯖꯦꯟꯇꯤ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯧꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯂꯦꯞꯂꯒ ꯈꯨꯅꯤꯡ ꯀꯥꯡꯗꯅ ꯕꯤꯖꯦꯟꯇꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯟꯅ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯨ ꯐꯥꯎꯕ ꯊꯣꯛꯂꯛꯇꯕꯗꯨꯗ ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯏ ꯑꯁꯣꯝꯗꯅ ꯃꯃꯥꯏꯕꯦꯝꯃ ꯊꯥꯕꯂꯩꯗꯨ ꯊꯪꯅꯕꯒꯤ ꯃꯧ ꯑꯗꯨꯒ ꯋꯥꯔꯤ ꯇꯧꯔꯤ ꯀꯩꯅꯣ ꯏꯟꯗꯣꯟ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯏꯟꯗꯣꯟꯒꯤ ꯃꯥꯏꯊꯣꯡꯁꯤꯕꯨ ꯏꯃꯛ ꯃꯛꯁꯤꯟꯕꯗꯧꯅ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯠꯇꯦ ꯏꯟꯗꯣꯟꯕꯨ ꯀꯔꯤ ꯇꯧꯕꯒ ꯌꯥꯎꯒꯦꯕ ꯉꯝꯗ ꯈꯣꯠꯇꯕꯒ ꯇꯧꯕ꯭ꯔꯅꯦ ꯉꯔꯥꯡꯁꯨ ꯃꯥꯏꯕ ꯂꯥꯛꯈꯤꯕꯒꯨꯝ ꯑꯩꯕꯨ ꯍꯥꯏꯐꯦꯠ ꯃꯥꯃ ꯇꯣꯃꯥꯜꯗꯨ ꯅꯣꯏꯔꯣꯝꯗ ꯆꯪꯈꯤꯕꯒꯨꯝ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯅꯥꯎ ꯅꯨꯄꯥ ꯑꯆꯧꯕꯗꯣ ꯑꯩꯈꯣꯏ ꯑꯆꯧꯕꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯈꯪꯗꯦ ꯃꯥꯁꯦ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯤꯕ꯭ꯔꯥ ꯍꯦꯂꯣꯏ ꯍꯥꯏꯗꯣ ꯑꯣꯛꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯅꯨꯡꯁꯤ ꯂꯩꯅꯥ ꯍꯥꯏꯗꯣ ꯑꯗꯨꯅ ꯃꯤꯊꯣꯡ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯨꯃꯤꯟꯅꯅꯦ ꯃꯥꯅ ꯊꯣꯛꯄ ꯎꯪꯗꯅ ꯏꯆꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣ ꯑꯗꯨꯗꯤꯅꯦ ꯃꯣꯏꯒꯤ ꯅꯨꯡꯁꯤ ꯂꯩꯅꯥ ꯍꯥꯏꯗꯣ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯊꯥꯏꯅ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯀꯥꯏꯅꯕꯗ ꯌꯥꯝ ꯇꯧꯔꯛꯏ ꯆꯥꯕꯁꯨ ꯌꯥꯗꯕꯅꯤ ꯇꯨꯝꯕꯁꯨ ꯌꯥꯗꯕꯅꯤ ꯋꯥꯈꯜꯒ ꯏꯐꯛ ꯐꯛꯆꯤꯟꯗꯅ ꯑꯗꯨꯝ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯇꯥꯎꯕꯅꯤ ꯑꯁꯤꯅ ꯉꯥꯡꯕꯁꯤꯃ ꯑꯗꯣ ꯏꯕꯦꯝꯃ ꯏꯟꯗꯣꯟꯗꯤ ꯅꯨꯄꯤꯗꯨ ꯄꯥꯝꯗꯤ ꯄꯥꯝꯈꯤꯗ꯭ꯔꯦꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯌꯥꯝꯅ ꯇꯧ ꯉꯝꯕꯤꯒ ꯑꯣꯏꯔꯕ ꯆꯠꯂꯕ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯒꯤꯗꯤ ꯅꯠꯇꯦꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯁꯩ ꯁꯛꯄꯤꯅꯤ ꯍꯥꯏꯅꯦ ꯅꯗꯣꯟ ꯍꯣꯏꯗꯤ ꯏꯊꯛ ꯏꯔꯥꯡꯁꯦ ꯀꯌꯥ ꯄꯥꯝꯖꯗꯦꯗꯅ
ꯑꯗꯣ ꯏꯁꯩ ꯁꯛꯄꯤꯅꯤ ꯏꯃꯧꯑꯣꯏꯅꯤ ꯈꯟꯕꯗ ꯍꯨꯃꯥꯡ ꯀꯥꯡꯂꯕꯅꯤ ꯏꯁ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯥꯏꯗꯒꯤ ꯍꯩꯁꯤꯡꯅꯒ ꯀꯣꯏꯔꯨꯔꯤꯕ ꯖꯥꯠ ꯅꯠꯇꯦ ꯏꯁꯩ ꯁꯛꯄꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯩꯁꯤ ꯂꯝ ꯆꯠꯄꯤꯅꯤꯗꯣ ꯃꯣꯏꯅꯕꯨ ꯏꯊꯛ ꯏꯔꯥꯡ ꯇꯧꯗꯕ ꯀꯥꯏꯅ ꯂꯦꯝꯅ ꯂꯩꯕ ꯍꯩꯅꯕ ꯀꯥꯡꯕꯨ ꯅꯠꯇꯦꯅꯦ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯅꯟꯗꯣꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯁꯣꯝꯗꯅ ꯄꯥꯔꯤꯗꯣ ꯉꯥꯏꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯂꯦꯞꯅ ꯂꯦꯞꯅ ꯃꯆꯤꯟ ꯃꯈꯥꯗꯨ ꯐꯩꯔꯦꯡ ꯐꯩꯔꯦꯡ ꯆꯠꯂꯛꯏ ꯁꯤꯅꯤꯀꯣ ꯑꯩꯅ ꯏꯇꯣꯛ ꯀꯥꯗꯅ ꯃꯌꯨꯝ ꯆꯪꯁꯤꯜꯂꯒ ꯆꯤꯡꯊꯣꯛꯄꯁꯨ ꯂꯥꯛꯇꯤ ꯂꯥꯛꯏ ꯑꯩꯅ ꯃꯌꯨꯝ ꯆꯪꯒꯦ ꯇꯧꯔꯀꯥꯟꯁꯤꯗ ꯍꯥꯏꯅ ꯃꯁꯥꯗꯨ ꯈꯔ ꯐꯥꯊꯔꯒ ꯕꯤꯖꯦꯟꯇꯤꯅ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯏꯁꯩ ꯇꯝꯕꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯆꯔꯛꯄꯗꯣ ꯅꯨꯄꯥꯗꯨ ꯎꯕꯗ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯂꯒ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯦꯅꯤ ꯑꯩꯗꯤꯕꯀꯣ ꯂꯩꯀꯩ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯧ ꯁꯧ ꯂꯥꯎꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ ꯅꯪ ꯉꯥꯏꯔꯝꯃꯤ ꯅꯪ ꯉꯥꯏꯗ꯭ꯔꯗꯤ ꯅꯣꯏꯒꯤ ꯁꯟꯕꯤꯗ ꯑꯣꯏꯅ ꯉꯥꯏꯌꯨ ꯍꯥꯏꯔꯣ ꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯈꯪꯉꯤ ꯑꯩ ꯉꯥꯏꯔꯝꯂꯤꯅꯦ ꯍꯥꯏꯕꯨꯗꯤ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦꯅ ꯉꯥꯏꯔꯤꯅꯤ ꯀꯩ ꯋꯥꯅꯣ ꯄꯥꯔꯤ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯁꯨꯒꯠꯂꯞ ꯇꯧꯅ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯔ ꯃꯇꯨꯡ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯁꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯐꯥꯒꯤꯅꯣ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯁꯦꯡꯅ ꯈꯨꯝ ꯅꯔꯣꯜ ꯆꯨꯝ ꯅꯪꯒꯤ ꯄꯥꯈꯨꯝ ꯑꯃꯅ ꯅꯪ ꯑꯩ ꯀꯥꯏꯅꯕ ꯀꯥꯏꯅꯗꯕ ꯍꯥꯏꯕꯁꯦ ꯂꯦꯞꯇꯧꯔꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯍꯪꯉꯤꯁꯤꯗ ꯈꯨꯝꯃꯨꯅꯤ ꯑꯩꯗꯤꯅꯦ ꯅꯪ ꯀꯥꯏꯅꯔꯁꯨ ꯌꯥꯏ ꯏꯁꯩ ꯂꯦꯞꯄ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯏꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯩ ꯂꯣꯏꯅꯔꯁꯤ ꯀꯩꯒꯨꯝꯕ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯂꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯍꯣꯡꯂꯣꯏ ꯍꯥꯏꯔꯒꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯑꯅꯨ ꯍꯥꯏꯔꯒ ꯄꯥꯔꯤꯗꯨ ꯃꯥꯅ ꯊꯣꯛꯄ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯤꯖꯦꯟꯗꯤ ꯃꯥꯗꯤ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯗ ꯄꯨꯡꯉꯛ ꯉꯛꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯋꯥ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯈꯔ ꯆꯠꯈ꯭ꯔꯕꯗ ꯇꯍꯥ ꯇꯍꯥ ꯈꯣꯟ ꯀꯜꯂꯞꯅ ꯇꯥꯄꯥꯔꯤ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯀꯩꯅꯣꯝꯅꯤ ꯃꯁꯤ ꯃꯤꯁꯤ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯝꯂꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯗꯤ ꯐꯥꯒꯤꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯣꯏꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯑꯁ ꯃꯥꯒꯤ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯄꯪꯂꯣꯟꯗ ꯂꯣꯟꯕꯗꯣ ꯑꯣꯏꯔꯤꯅꯤꯗ ꯀꯥꯟꯅꯗꯕꯗ ꯏꯁꯩ ꯑꯗꯨꯝ ꯆꯠꯄꯅ ꯐꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯩꯁꯨ ꯈꯟꯗ ꯏꯁꯩ ꯇꯝꯕ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯍꯜꯂꯛꯄꯒꯤ ꯃꯌꯨꯝ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯗ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯇꯨꯡꯗꯒꯤ ꯏꯆꯦ ꯇꯣꯝꯕꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩ ꯏꯆꯦꯗ ꯇꯥꯄꯥꯔꯤꯒꯤ ꯃꯔꯝꯗ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯏꯅꯦ ꯀꯩ ꯄꯥꯎꯅꯣ ꯇꯥꯄꯥꯔꯤ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯗ ꯍꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯗꯤ ꯑꯇꯩ ꯅꯠꯇꯦ ꯃꯈꯣꯏ ꯃꯃꯥꯗꯣ ꯑꯗꯨꯒ ꯉꯁꯥꯏ ꯏꯃꯥꯍꯣꯏꯒ ꯃꯔꯨꯞ ꯃꯐꯝꯗ ꯄꯨꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗ ꯏꯁꯩ ꯁꯛꯄꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕ ꯅꯨꯄꯤꯗꯤ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯗꯦ ꯀꯥꯏꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏ ꯑꯗꯨꯒꯤ ꯇꯝꯒꯦ ꯇꯧꯕꯅꯤ ꯍꯥꯏꯅ ꯇꯣꯝꯕꯤ ꯃꯥꯗꯤ ꯑꯗꯨꯃꯛ ꯃꯈꯨꯠ ꯃꯁꯥꯒ ꯇꯧꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯕꯤꯖꯦꯟꯇꯤ ꯃꯥꯗꯤ ꯉꯁꯥꯏ ꯄꯥꯔꯤꯅ ꯍꯥꯏꯔꯝꯕꯗꯨ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯨꯗꯗꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯁꯥꯗꯨ ꯏ ꯀꯥꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯃꯥ ꯈꯞꯅꯤꯕ ꯑꯩꯅꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯗꯣꯛꯂꯒ ꯃꯥꯗꯤ ꯑꯁꯦꯡꯀꯤ ꯍꯥꯏꯔꯤꯕ ꯑꯣꯏꯔꯦ ꯀꯅꯥ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯇꯣꯝꯕꯤ ꯅꯪ ꯆꯠꯂꯣ ꯑꯩꯅꯦ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯆꯠꯂꯣ ꯑꯩꯅꯗꯤ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯃꯥꯅ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯕꯤꯔꯒꯦ ꯈꯜꯂꯒ ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯗ ꯏꯁꯩ ꯁꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯈꯪꯅꯤꯕ ꯍꯥꯏꯅ ꯕꯤꯖꯦꯟꯇꯤꯗꯨ ꯃꯇꯣꯝꯇ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤ ꯃꯥꯗꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯃꯀꯣꯛ ꯍꯣꯠꯂꯒ ꯑꯁ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯀꯣꯛꯄꯨ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯨꯝꯗ ꯊꯨꯅ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯍꯥꯏꯅ ꯇꯣꯝꯕꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯆꯠ ꯇꯧꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯕꯤꯖꯦꯟꯇꯤꯁꯨ ꯁꯥꯎꯔꯤꯅꯤ ꯍꯥꯏꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯄꯥꯔꯤꯁꯨ ꯃꯨꯛꯂꯨꯅꯤ ꯍꯥꯏꯅ ꯅꯨꯄꯤꯅ ꯍꯥꯏꯖꯔꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯝ ꯇꯧꯕꯅ ꯍꯞꯇꯥ ꯑꯃꯅꯤꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯕꯗꯨ ꯐꯥꯎꯕꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯕꯤꯖꯦꯟꯇꯤꯗꯤ ꯐꯥꯒꯤꯗꯒꯤ ꯇꯁꯦꯡꯅ ꯋꯥꯔꯧꯈꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯁꯩꯗꯨ ꯑꯃꯠꯇ ꯆꯠꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯏꯁꯩ ꯃꯐꯝꯗ ꯂꯥꯛꯃꯟꯗꯕꯗꯨꯗ ꯃꯀꯨꯜꯁꯨ ꯃꯤꯒꯤ ꯊꯧ ꯑꯃ ꯄꯨꯡ ꯌꯩꯔꯨꯔꯒ ꯕꯤꯖꯦꯟꯇꯤ ꯍꯣꯏꯗ ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯕꯤꯖꯦꯟꯇꯤ ꯇꯔꯪ ꯑꯃꯗ ꯂꯩꯕꯅ ꯃꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯦ ꯃꯃꯥꯅ ꯇꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯩ ꯕꯦꯝꯃ ꯃꯄꯥꯜꯗ ꯃꯤ ꯀꯧꯕ ꯃꯥꯜꯂꯤꯅꯦ ꯃꯃꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯕꯣꯀꯨꯜ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯇꯟ ꯇꯟꯅ ꯇꯥꯕꯣꯀꯣꯜ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯁ ꯀꯩꯅꯣ ꯂꯩꯔꯝꯂꯤ ꯐꯤꯕꯝꯁꯤꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯏꯁꯩꯁꯨ ꯂꯥꯛꯇꯦ ꯅꯁꯥꯒ ꯅꯥꯔꯕꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯕꯤꯖꯦꯟꯇꯤ
ꯋꯥ ꯂꯥꯡ ꯑꯝꯇ ꯉꯥꯡꯗꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯔꯤ ꯕꯨꯀꯨꯜ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯇꯨꯅ ꯐꯛ ꯊꯥꯔꯤꯕꯗꯨꯗ ꯐꯝꯊꯔꯒ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯍꯦꯛꯇ ꯍꯪꯂꯝꯃꯤ ꯕꯤꯖꯦꯟꯇꯤ ꯕꯨꯀꯨꯜꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯑꯗꯨꯝ ꯂꯣꯏꯅꯅ ꯀꯣꯏꯅꯗꯅ ꯃꯥꯒ ꯄꯥꯔꯤꯒ ꯁꯥꯎꯅꯕꯗꯨꯒꯤ ꯃꯔꯝꯗ ꯇꯝꯂꯝꯃꯤ ꯕꯨꯀꯨꯜ ꯃꯥꯁꯨ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯃꯥꯁꯨ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯁꯨ ꯇꯞꯅꯤꯡꯅ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯦꯛꯇ ꯏꯁꯩ ꯇꯣꯛꯂꯒ ꯍꯟꯖꯤꯟꯅꯁꯤ ꯏꯁꯩ ꯑꯗꯨꯝ ꯁꯛꯇꯧꯕ ꯑꯣꯏꯔꯒꯅ ꯇꯣꯛꯅꯁꯤꯒ ꯍꯥꯏꯕꯗꯨꯗꯤ ꯈꯤꯇꯪ ꯍꯦꯟꯃꯜꯂꯤꯅꯦ ꯑꯗꯨꯅꯤ ꯑꯩꯅꯗꯤ ꯇꯞꯅꯤꯡꯅ ꯈꯟꯅꯔꯒ ꯃꯥꯅ ꯆꯦꯜꯂꯁꯤ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯌꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯒ ꯃꯥꯅ ꯇꯧꯔꯛꯂꯤꯕꯁꯤꯗ ꯑꯩꯅ ꯃꯥꯒ ꯍꯟꯖꯤꯟꯅꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯗ꯭ꯔꯦ ꯏꯍꯦ ꯑꯗꯨꯃꯛꯁꯨ ꯇꯍꯥꯃꯟ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯋꯥꯗꯣ ꯃꯦꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯎ ꯍꯣꯏ ꯗꯥꯗꯥ ꯍꯥꯏꯅ ꯕꯨꯀꯨꯜꯅ ꯊꯦꯝꯕꯗꯒꯤ ꯕꯤꯖꯦꯟꯇꯤꯗꯨ ꯋꯥꯈꯜ ꯈꯖꯤꯛ ꯑꯣꯜꯂꯕꯅꯤ ꯑꯁꯣꯝꯗꯅ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯃꯛ ꯃꯨꯛꯇꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯖꯔꯛꯁꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯤ ꯃꯥꯅ ꯈꯔ ꯍꯟꯊꯗꯨꯅ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯋꯥꯔꯤꯗꯨ ꯃꯦꯟ ਤਾꯅ ꯁꯥꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯄꯥꯎ ꯆꯦꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯍꯥꯏꯁꯤꯅ ꯅꯨꯄꯥꯒꯤ ꯑꯍꯦꯟꯕ ꯃꯒꯨꯜꯅꯤ ꯈꯟ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯖꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯁꯤ ꯍꯥꯏꯅ ꯃꯨꯛꯇꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯕꯤꯖꯦꯟꯇꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯃꯛ ꯀꯥꯏꯅꯔꯒꯦ ꯈꯜꯂꯝꯃꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯥꯒꯤꯗꯒꯤ ꯂꯥꯞꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯔ ꯀꯣꯏꯒꯦ ꯈꯟꯅ ꯂꯩꯀꯥꯏ ꯈꯨꯜꯗꯨ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯕꯤꯖꯦꯟꯇꯤꯒ ꯈꯪꯅꯩ ꯈꯪꯕꯅ ꯂꯩꯀꯥꯏ ꯈꯨꯜꯗꯤ ꯂꯥꯏꯔꯗꯅ ꯑꯇꯣꯞꯄ ꯅꯛꯅꯕ ꯈꯨꯜ ꯐꯥꯎꯕꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯠꯇ ꯃꯥꯅ ꯀꯣꯏꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯑꯔꯤꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯏꯕꯦꯝꯃꯗꯨꯅ ꯃꯈꯦ ꯀꯟꯅ ꯂꯥꯡꯈꯠꯅ ꯃꯆꯥꯅꯨꯄꯥꯗ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯅ ꯇꯛꯂꯤ ꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯆꯍꯤꯗꯨ ꯐꯅ ꯂꯩꯁꯤꯜꯂꯦꯗ ꯆꯤꯔꯥꯏꯒꯗꯣ ꯑꯁꯨꯝ ꯇꯥꯡꯁꯤꯜꯂꯛꯄꯅ ꯅꯄꯥꯒ ꯃꯥꯟꯅꯗꯧꯔꯦꯃꯤ ꯅꯪꯕꯨ ꯏꯃꯥ ꯑꯩꯁꯨ ꯈꯜꯂꯤ ꯑꯗꯨ ꯅꯨꯄꯤꯗꯣ ꯅꯃ ꯑꯣꯏꯗꯣꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯤ ꯑꯦꯔꯥ ꯅꯨꯄꯤꯒꯤ ꯋꯥ ꯑꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯅꯪꯅꯗ ꯌꯥꯎ ꯅꯨꯄꯤꯒꯤꯗꯤ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯗꯅ ꯂꯩ ꯏꯃꯥ ꯊꯣꯛꯄ ꯊꯤꯒꯦꯁꯦ ꯏꯁ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦꯗ ꯏꯃꯥ ꯍꯣꯏꯅ ꯊꯤꯕꯗꯨ ꯄꯥꯝꯗꯦꯕ ꯑꯩ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯤ ꯑꯩ ꯏꯁꯥꯅ ꯑꯄꯥꯝꯕ ꯊꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨꯅꯦ ꯏꯃꯥꯗꯤ ꯀꯨꯏꯕ ꯄꯥꯝꯗ꯭ꯔꯦꯀꯣ ꯋꯥꯔꯦꯕ ꯏꯃꯨꯡꯁꯤ ꯍꯣꯠꯅꯕꯗ ꯑꯃ ꯀꯟꯅ ꯇꯛꯂꯤ ꯑꯁꯦꯛ ꯌꯥꯕꯒ ꯑꯗꯨꯝ ꯁꯣꯏꯍꯜꯂꯔꯣꯏꯒꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕ ꯅꯨꯄꯤꯗꯤ ꯄꯥꯝꯗꯦꯀꯣ ꯑꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯗꯕ ꯊꯕꯛꯇꯣ ꯈꯛ ꯇꯧꯔꯨ ꯅꯆꯥꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯦ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯅꯨꯄꯤꯅꯤ ꯑꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯋꯥꯈꯜ ꯇꯧꯈꯣ ꯑꯗꯣ ꯏꯃꯥ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯁꯤ ꯃꯅꯝ ꯅꯝꯕꯤꯔꯣ ꯀꯗꯥꯏ ꯍꯥꯏꯅ ꯊꯥꯕꯂꯩ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯨ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ ꯂꯣꯏꯕꯒ ꯄꯥꯔꯤꯁꯨ ꯅꯨꯄꯤ ꯂꯨꯝꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥꯅꯒ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯒ ꯀꯩꯒ ꯑꯅꯛꯄ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃꯠꯇꯅꯗꯤ ꯌꯥꯕꯤꯗ꯭ꯔꯕꯅꯤꯅ ꯈꯔ ꯑꯔꯥꯞꯄ ꯈꯨꯜꯗ ꯆꯠꯂꯒ ꯑꯣꯏꯅ ꯍꯦꯛ ꯊꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯍꯦꯛ ꯌꯦꯡꯕꯗ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕꯤ ꯃꯥꯟꯕ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ ꯃꯥꯟꯕꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯃꯗꯤ ꯅꯥꯊꯣꯛꯍꯟꯕ ꯌꯥꯗꯦ ꯈꯟꯅ ꯍꯦꯛꯇ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯒ ꯅꯨꯄꯥ ꯀꯣꯏꯅꯅꯤꯡ ꯂꯩꯔꯝꯕꯒ ꯍꯦꯛꯇ ꯑꯗꯨꯝ ꯌꯥꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯛ ꯃꯇꯧꯗ ꯍꯦꯛ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕꯗꯨꯗ ꯑꯗꯨꯃꯛ ꯀꯨꯏꯊꯅ ꯂꯩꯕ ꯀꯥꯟꯅꯗꯦ ꯈꯟꯅ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯝꯅ ꯃꯁꯛꯇꯤ ꯍꯦꯛ ꯌꯦꯡꯕꯗ ꯏꯪꯖ ꯇꯞꯆꯕꯤ ꯃꯥꯟꯕ ꯃꯃꯧ ꯑꯃ ꯆꯦꯜꯂꯛꯄꯗꯨꯗ ꯊꯥꯕꯂꯩꯗꯤ ꯍꯔꯥꯎꯅ ꯂꯩꯀꯥꯏꯗ ꯆꯠꯇꯅ ꯍꯦꯛꯇ ꯇꯝꯂꯝꯃꯤ ꯅꯣꯡꯃꯁꯨ ꯃꯥꯒ ꯌꯥꯝꯅ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯑꯃꯒꯤꯗ ꯍꯔꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ ꯅꯍꯥꯟꯈꯩꯗꯒꯤ ꯈꯔ ꯈꯤꯠ ꯍꯦꯟꯅ ꯍꯔꯥꯎꯕ ꯃꯇꯧꯗ ꯏꯇꯥ ꯏꯕꯦꯝꯃ ꯅꯪꯁꯤ ꯍꯟꯗꯛꯇꯤ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯃꯣꯃꯣꯟꯒ ꯇꯧꯔꯗꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯑꯗꯨꯃꯥꯏꯅꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯑꯁ ꯏꯇꯥ ꯏꯕꯦꯝꯃ ꯍꯟꯗꯛꯇꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯏꯃꯧ ꯈꯜꯂꯒ ꯏꯆꯥ ꯅꯨꯄꯥꯅ ꯄꯨꯔꯛꯄꯁꯤꯗ ꯑꯩꯁꯦ ꯈꯪꯗꯦ ꯍꯔꯥꯎꯕꯒꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯅ ꯍꯥꯏꯅꯩꯅꯤ ꯅꯃꯧꯗꯣ ꯌꯥꯝꯅ ꯏꯪ ꯇꯞꯂꯝꯗꯧ ꯃꯥꯜꯂꯤꯗꯅ ꯈꯪꯗꯦ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯣꯂꯩ ꯈꯣꯟꯗꯥ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯗꯤꯅꯦ ꯊꯥꯏꯅ ꯃꯥꯅ ꯏꯁꯩ ꯁꯛꯄ ꯍꯦꯛ ꯀꯣꯏꯔꯝꯕꯗꯨꯗ ꯃꯗꯨꯗ ꯄꯨꯔꯛꯂꯕꯗꯤꯗꯅ ꯊꯔꯥꯛ ꯍꯨꯟꯈꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯏꯪꯖ ꯇꯞꯆꯕꯤ ꯄꯨꯔꯛꯄꯁꯤꯗ ꯋꯥꯈꯜꯗꯣ ꯈꯪꯏꯪ ꯏꯪꯂꯦ ꯍꯣꯏ ꯍꯩꯋꯥꯅꯤ ꯏꯪꯂꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯊꯕꯤ ꯑꯌꯤꯡꯕꯗꯒꯤ ꯍꯦꯟꯅ ꯏꯪꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯤ ꯍꯥꯏꯅ ꯁꯤꯊ ꯅꯣꯛꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯑꯇꯣꯞꯄꯅꯗꯤ ꯇꯧꯖ ꯁꯥꯔꯤꯁꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨ ꯃꯥꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯉꯥꯡꯂꯤꯕꯗꯨ
ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯃꯃꯧꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯁꯨꯝ ꯇꯝꯅꯕꯗꯒꯤ ꯕꯤꯖꯦꯟꯇꯤꯒꯤ ꯃꯅꯥꯗ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯕꯤꯖꯦꯟꯇꯤꯗꯤ ꯄꯥꯔꯤ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯈꯪꯖꯗꯕꯅꯤ꯫ ꯃꯌꯥꯝ ꯑꯁꯨꯝ ꯄꯥꯎ ꯇꯝꯅꯔꯛꯄꯗꯒꯤ ꯈꯪꯂꯕꯗ ꯊꯃꯣꯏ ꯀꯥꯏꯅ ꯃꯇꯣꯝꯇ ꯇꯛꯁꯤ ꯁꯣꯟꯅ ꯑꯩꯅꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯑꯣꯜꯂꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯃꯥꯅ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯔꯛꯂꯕꯗꯤ ꯈꯟꯅ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯛ ꯀꯨꯏꯅ ꯃꯥꯒꯩꯒ ꯈꯪꯅꯔꯛꯄꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗ ꯅꯨꯄꯤ ꯑꯃ ꯆꯦꯟꯕ ꯉꯝꯕ ꯃꯥꯅ ꯑꯁꯤ ꯌꯧꯅ ꯉꯝꯂꯒ ꯀꯔꯤꯒꯤ ꯑꯩꯅꯗꯤ ꯁꯨꯝ ꯁꯣꯟꯊꯗꯅ ꯂꯩꯒꯅꯤ? ꯀꯟꯅꯗꯤ ꯑꯩꯁꯨ ꯑꯐꯪꯕ ꯅꯨꯄꯥ ꯑꯃꯗ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯈꯟꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯥ ꯑꯐꯕ ꯑꯃꯅ ꯍꯥꯏꯔꯛꯄꯒ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯅ ꯆꯦꯜꯂꯨꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯆꯥꯅꯨꯄꯤꯗꯨ ꯆꯦꯜꯂꯨꯔꯒ ꯀꯨꯏꯅ ꯂꯩꯊꯕ ꯄꯥꯝꯗꯦ ꯍꯥꯏꯕꯗꯒꯤ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯇꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯧ ꯑꯅꯧꯕꯤꯗꯨ ꯂꯥꯛꯄ ꯅꯧꯔꯤꯕ ꯑꯣꯏꯕꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪ ꯇꯞꯅ ꯋꯥ ꯐꯥꯎꯕ ꯍꯦꯛ ꯀꯟꯅ ꯉꯥꯡꯗꯅ ꯂꯩ꯫ ꯃꯁꯥꯗꯨ ꯃꯣꯟꯖꯕꯒꯤ ꯊꯕꯛꯇꯤ ꯈꯔ ꯅꯪꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯕꯂꯩ ꯑꯗꯨ ꯐꯥꯎꯕ ꯀꯩꯁꯨ ꯈꯟꯗ ꯃꯃꯧꯒꯤ ꯃꯇꯦꯡꯗꯨꯝ ꯄꯥꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯐꯪꯂꯦ ꯈꯟꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯖꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯑꯃꯨꯛ ꯖꯥꯃꯤꯅꯤ ꯍꯣꯏꯗ ꯃꯌꯥꯝꯗꯨ ꯃꯔꯨꯞꯀꯤꯅꯤ ꯍꯥꯏꯅ ꯐꯝꯃꯤ꯫ ꯏꯇꯥ ꯏꯕꯦꯝꯃ, ꯅꯃꯧ ꯏꯪꯖꯞ ꯇꯞꯆꯕꯤ ꯑꯃ ꯂꯩꯕꯗꯨꯕꯨ ꯀꯝꯗꯧꯒꯦ? ꯏꯇꯥ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯂꯤ꯫ ꯑꯗꯣ ꯃꯣꯟꯗꯅ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯅꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯥꯗ ꯉꯥꯏꯔꯒ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯤ꯫ ꯐꯩ ꯅꯅꯤ ꯅꯃꯧꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯣꯏꯌꯨ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ, ꯏꯅꯦ ꯏꯃꯧ ꯅꯨꯡꯁꯤꯅꯗ꯭ꯔꯕꯗꯤ ꯀꯅꯥꯒ ꯅꯨꯡꯁꯤꯅꯔꯨꯅꯤ? ꯏꯁ ꯂꯣꯏꯔꯦꯅꯦ, ꯅꯃꯧꯁꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯤꯗꯤ ꯃꯃꯧꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤꯀꯣ꯫ ꯀꯩꯅꯣ ꯏꯃꯧꯒꯤ ꯃꯤꯆꯪ ꯆꯪꯗꯗꯅ ꯑꯩꯕꯨ ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯉꯣ ꯍꯥꯏꯔꯤꯅꯣ? ꯇꯕꯥꯕꯤꯅ ꯏꯁ ꯀꯂꯛꯆꯩꯗ ꯃꯣꯏ ꯃꯅꯤ ꯃꯃꯧꯒꯤ ꯅꯨꯡꯁꯤꯅꯕꯁꯦ꯫ ꯖꯥꯃꯤꯅꯤꯅ ꯀꯂꯛꯆꯧ ꯐꯪꯖꯗꯕ ꯅꯪꯗꯤ ꯍꯥꯏꯅ ꯋꯥ ꯅꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯊꯥ 2-3ꯗꯨꯗꯤ ꯏꯃꯨꯡꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯜ ꯂꯩꯀꯥꯏꯅ ꯀꯂꯛꯅꯐꯝ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯅꯒ ꯃꯃꯧꯗꯨ ꯏꯪ ꯇꯞꯄꯤ ꯍꯥꯏꯅ ꯊꯥꯒꯠꯂꯛꯄ ꯇꯥꯔꯒ ꯊꯥꯕꯂꯩꯅ ꯃꯁꯤꯗ ꯃꯉꯛ ꯊꯦꯛꯇꯣꯛꯇꯅ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯅ ꯀꯂꯛ ꯄꯦꯅ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯎꯟꯁꯥꯅ ꯀꯨꯞꯄꯅꯤ ꯍꯥꯏꯅ ꯄꯦꯅ ꯃꯤꯃꯥꯡꯗ ꯏꯪ ꯇꯞꯆꯕꯤ ꯃꯃꯧ ꯐꯪꯂꯦ ꯍꯥꯏꯅ ꯅꯥꯄꯜ ꯀꯥꯖꯔꯨꯕ ꯀꯨꯏꯗꯦ꯫ ꯊꯥ 3ꯀꯤ ꯃꯇꯨꯡꯗꯗꯤ ꯏꯪ ꯇꯞꯆꯕꯤ ꯃꯃꯧꯗꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯑꯣꯡ ꯍꯣꯡꯂꯛꯂꯝꯃꯤ꯫ ꯃꯧ ꯅꯍꯥ ꯃꯥꯅ ꯊꯪꯅꯕꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒ ꯃꯥꯟꯅꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯀꯣꯏꯍꯥ ꯍꯥꯕ ꯍꯧꯔꯛꯂꯕꯗ ꯀꯌꯥ ꯄꯥꯝꯗ ꯃꯃꯧꯗ ꯍꯦꯛ ꯍꯥꯏꯕ ꯍꯥꯏꯗꯨꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯍꯥꯏꯒꯦ ꯈꯟꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯇꯞꯅ "ꯏꯕꯨꯡꯉꯣ ꯑꯆꯧꯕ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤ ꯑꯩꯅꯦ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦꯅꯦ." "ꯏꯃꯥ, ꯃꯤꯃꯤꯅꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯏꯃꯥꯅ ꯑꯗꯨꯛ ꯄꯥꯝꯖꯗꯨꯅ ꯍꯥꯏꯔꯤꯕꯣ?" "ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯃꯈꯥꯒꯤ ꯑꯁꯪꯕꯤ ꯍꯥꯏꯕꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯄꯥꯝꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯀꯣꯏꯍꯥ ꯀꯣꯏꯆꯠ ꯇꯧꯕꯁꯦ ꯏꯃꯥ ꯀꯌꯥ ꯄꯥꯝꯗꯦꯅꯦ꯫ ꯏꯍꯦ, ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯨꯕꯩ ꯅꯤꯡꯉꯨꯔꯦ꯫ ꯏꯃꯥ, ꯃꯥꯁꯨ ꯌꯨꯝꯁꯦ ꯁꯨꯝ ꯂꯩꯁꯤꯟꯕ ꯋꯥꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯗ" ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯅ ꯀꯟꯊꯣꯛꯄ ꯃꯥꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯕꯂꯩ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯞꯇꯥꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯃꯦꯃꯤꯗꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯥꯗꯅ ꯃꯁꯝ ꯃꯅꯥ ꯇꯦꯟꯅꯒ ꯀꯛꯊꯠꯇꯅ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒ ꯀꯣꯏꯂꯥꯡ ꯂꯥꯡꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄꯗꯨꯗ ꯊꯥꯕꯂꯩ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯨꯗ ꯀꯥꯏꯗꯅꯣ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕ ꯃꯃꯧ ꯑꯗꯨꯗ ꯇꯥꯍꯥꯅ "ꯃꯧꯋꯥ, ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯥꯏꯗꯅꯣ?" "ꯏꯃꯥ, ꯑꯋꯥꯡꯗ ꯀꯥꯔꯨꯒꯦ ꯇꯧꯕꯅꯤ." "ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉꯤ, ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯁꯦ ꯅꯪꯕꯨ ꯈꯪꯗ꯭ꯔꯣ? ꯀꯅꯥꯒꯨꯝꯕ ꯂꯥꯏ ꯇꯤꯟꯅꯤꯡꯕ ꯏꯃꯨꯡꯗꯗꯤ ꯂꯥꯏ ꯐꯠꯇꯕ ꯃꯈꯦꯜ ꯂꯥꯡꯕ ꯃꯇꯝꯅꯤ ꯍꯥꯏꯗꯅ ꯃꯈꯣꯜ ꯐꯥꯎꯕ ꯀꯟꯅ ꯊꯣꯛꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯪꯅ..." "ꯑꯁ ꯏꯃꯥ, ꯇꯥꯅꯤꯡꯗꯦꯗ. ꯑꯗꯨꯗꯤ ꯊꯥꯏꯅꯒꯤ ꯈꯨꯅꯨꯡ ꯁꯨꯔꯤꯉꯩ ꯂꯥꯏ ꯇꯤꯟ ꯄꯪꯊꯥ ꯊꯥꯖꯅꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯨꯛ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗꯕꯨ ꯀꯥꯏꯗꯒꯤ ꯂꯥꯏꯅꯣ? ꯑꯩꯅ ꯆꯠꯂꯤꯁꯦ ꯏꯆꯝ ꯆꯝꯅ ꯆꯠꯄ ꯅꯠꯇꯦ, ꯊꯕꯛ ꯂꯩꯕꯒꯤꯅꯤ" ꯍꯥꯏꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯅꯦꯝꯅ ꯍꯥꯏꯕ ꯋꯥꯒ ꯑꯝꯇ ꯇꯥꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯕꯂꯩ ꯃꯥꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯂꯒ ꯃꯃꯧ ꯑꯗꯨꯅ ꯎꯁꯤꯠꯇꯅ ꯆꯠꯈꯤꯕꯗꯨꯗ ꯃꯊꯕꯥꯛ ꯐꯨꯗꯨꯅ "ꯍꯔꯦ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣꯅꯦ? ꯈꯪꯉꯤꯕ ꯏꯆꯥ ꯅꯨꯄꯥ ꯂꯥꯛꯈꯤꯁꯅꯤ, ꯈꯪꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ" ꯍꯥꯏꯅ ꯁꯤꯡꯗꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯃꯤꯁꯨ ꯃꯥꯅ ꯊꯣꯛꯄ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯉꯥꯡꯖꯁꯅꯨ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒ ꯂꯩꯀꯥꯏ ꯀꯣꯏꯔꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯒꯤ ꯈꯔ ꯂꯩꯊꯔꯛꯄꯗ ꯄꯥꯔꯤꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯋꯥꯅꯒ ꯍꯜꯂꯛꯂꯤꯕꯗꯨꯗ ꯃꯆꯥꯗꯨ ꯋꯥꯔꯝꯂꯅꯤ ꯈꯟꯕꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯄꯦꯟꯗꯕꯗꯨ ꯇꯝꯃꯤ꯫ "ꯏꯃꯥꯒꯤ ꯑꯆꯧꯕ,
ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯔꯝꯍꯥꯏꯅ ꯌꯦꯡꯂꯒ ꯂꯧꯔꯛꯏꯅꯣꯅꯦ? ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯑꯩꯅ ꯈꯔ ꯉꯥꯡ ꯁꯛꯂꯨꯕꯕꯨ ꯃꯆꯤꯟꯗꯨꯝ ꯈꯨꯝꯂꯩꯅꯦ. ꯃꯥꯅꯕꯨ ꯌꯥꯔꯤꯁꯦ ꯑꯩ ꯍꯣꯔꯦꯟ ꯉꯥꯡꯉꯒꯦ. ꯃꯁꯥꯒꯤ ꯋꯥꯍꯩ ꯑꯃꯗ ꯊꯥꯕꯂꯩ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ. ꯃꯧꯅꯦ ꯇꯧꯔꯤꯗꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯂꯩꯊꯔꯕꯗꯨ ꯐꯥꯎꯕꯗ ꯍꯦꯛ ꯍꯟꯖꯤꯜꯂꯛꯂꯝꯗꯦ. ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯉꯁꯥꯏ ꯃꯃꯥꯅꯒ ꯄꯥꯎ ꯇꯝꯕꯗꯨꯗ ꯄꯔꯤ ꯁꯥꯎꯅ ꯃꯗꯨꯗꯣ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯔꯤ. ꯇꯟꯖꯥꯗꯨꯗ ꯃꯦꯃꯤ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯂꯗꯅ ꯎꯖꯅꯤꯡꯕ ꯁꯛꯇꯝ ꯅꯨꯡꯁꯤꯕ ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯅꯪ ꯅꯁꯥꯁꯤ ꯃꯧꯅꯦ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯥ? ꯅꯪꯅ ꯑꯁꯨꯛ ꯆꯠꯄ ꯄꯥꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯁ ꯇꯥꯅꯤꯡꯗꯦꯗ. ꯑꯩꯕꯨ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯅꯃꯥ ꯅꯨꯡꯁꯤꯠꯅꯕꯤꯁꯤꯒ ꯈꯨꯟꯅꯨ ꯈꯔꯪ ꯁꯥꯗꯅ ꯄꯣꯟꯗ ꯌꯣꯛꯄ ꯁꯦꯛꯂꯥ ꯁꯥꯗꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ? ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯛꯇꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯏꯄꯥꯝꯗ ꯊꯣꯛ ꯆꯠꯈꯤꯁꯅꯤ. ꯑꯗꯨꯒ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯗꯨꯗ ꯑꯣꯠꯄꯤꯔꯦ ꯍꯥꯏꯗꯅ ꯍꯥꯏꯖꯤꯟꯗꯧꯔꯤꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯌꯥꯝꯗꯨꯗ ꯐꯨꯕꯤꯕꯗ ꯁꯤꯅꯤꯕꯨ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯄꯥꯔꯤ ꯃꯇꯨꯅ ꯙꯞꯀ ꯇꯧꯁꯤꯜꯂꯝꯕꯗꯨꯗ ꯍꯨꯃꯥꯡ ꯀꯥꯡꯅ ꯂꯩꯔꯤꯕꯅꯤ. ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯉꯥꯏ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯁꯨ ꯂꯣꯏꯅ ꯇꯥꯍꯧꯔꯤꯕꯅꯤ. ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯍꯥꯏꯅ ꯁꯣꯟꯕ ꯅꯠꯇꯅ ꯀꯔꯤꯝꯇ ꯍꯥꯏꯖꯕ ꯉꯝꯂꯝꯗꯦ. ꯑꯗꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯏꯊꯛ ꯏꯔꯥꯡꯗ ꯇꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥ ꯃꯁꯥꯗ ꯆꯪꯂꯝꯗꯦ. ꯉꯥꯡꯂꯨꯕꯁꯨ ꯙꯞ ꯍꯦꯛꯇ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯀꯟꯅ ꯉꯥꯡꯕꯁꯨ ꯉꯝꯂꯝꯗꯦ. ꯑꯁꯣꯝꯗꯅ ꯇꯟꯖꯥꯗꯨꯗ ꯏꯁꯩ ꯁꯛꯄꯤ ꯕꯤꯖꯦꯟꯇꯤꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯊꯥꯕꯂꯩꯒꯤ ꯃꯅꯥꯗ ꯇꯥꯔꯛꯂꯝꯃꯤ. ꯃꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯉꯝꯗ ꯇꯛꯁꯤ ꯁꯣꯟꯖꯅ ꯑꯩꯅꯗꯤ ꯏꯁꯩ ꯁꯛꯄꯤꯅꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕꯤ ꯑꯣꯏꯔꯝꯅꯤ ꯈꯟꯗꯅ ꯏꯃꯧꯏꯕ ꯄꯥꯝꯗꯦꯗꯅ ꯌꯥꯈꯤꯗꯕꯅꯤ. ꯑꯗꯨꯕꯨ ꯏꯃꯧꯅꯦꯅ ꯀꯗꯥꯏꯗꯒꯤꯅꯣ ꯂꯥꯡꯕꯥꯏꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯏꯃꯨꯡꯁꯦ ꯍꯦꯛ ꯃꯊꯛ ꯃꯈꯥ ꯑꯣꯟꯅ ꯂꯣꯏꯗ. ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯍꯥꯏꯅ ꯁꯣꯟꯖꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯅ ꯇꯛꯁꯤ ꯁꯣꯟꯖꯅ ꯈꯥꯡꯈꯤꯔꯝꯃꯤ.